ngasi phongki ba tongan tongan manipuri si phongsing dagi maruebi I pausing myamna thamjagi ahanbada huyelan pawdagi lakosaraga Nagaland gi Congress lusing ba ke theri ni Chief Minister N Birendra Maral kya shirakli Manipur gi Chief Minister na Kuki Singh Khaktana tana Manipur gi miyam punamak pu kaman tawba ngamdre ke theri Nagaland Pradesh Congress Committee gi hanigi President amasung Senior Congress Leader ke theri Mamang thagi ahum dagi hauraduna leptana thulak liba Manipur gi kanglup masel gi thawdok singi matangda Manipur gi yumthang nariba Nagaland Pradesh Congress Committee ki President oiramba state adugi party ki senior leader ke theri na Chief Minister N Birendra Maral kya shirak pagaloina thokriba thawdok singa sigi teksak makna pugadabani haina phongdokki pagaloina makna makha sangthana Chief Minister oirabadi Manipur gi phibam hena soksilakani haiba wafam phawba phongdokre agency ki paunu haibada wafam singa si Nagaland gi Congress lusingba sin ayiba sirol ama thoktuna phongdorakhibani hairi Seoladuna Congress lusingba sina makhatana phongdo I hairiba singna Manipur hauzik miyoi sa marong ki punsi mangki bamasu maral laizadaba misam lising kyana khujing oiduna awa ana mayuk nariba sigi Texas Chief Minister N Birendra pugadabana hainasu phongdokhe hairi loinana Manipur gi Chief Minister na Kuki Singh Khaktana tana Manipur gi miyam punamakpu kaman tawba ngamdre kanagumba amana tasingnamak ingtapa solution ama purakpa pamlabadi asigumba misimina gi thawdok sing asi thokolakpa khudakti thingadabani haibaga loinana Manipur gi leader amasung thinker sing na table da phaminaduna khenaba lairibasing amuhana sumthoknaba hotnaminagadabani haiki maite oirabasu Kuki oirabasu natraga naga sing oirabasu phurup sing asi Nagaland ga lapthoknaba yadaraba yumthangnaba sing oiribana phurup sing asi ki interest makhoibu ngak senbagi thabak lakatgadabani haiki Phurup sing asi gidamang aikoina amaga gi marakta thawdang lominaba changi hainasu phongdokladuna Manipur da thokliba thawdok sing asi gi matangda investigation team sing na haujuk Manipur lairi political issue sing sangtainaba ngamloi makhoi di suknatagi maral laibising phaba punbagi thaba khaktamak tawgadabani haiki Maramasina Manipur haujuk mayuk nariba problem sing gi woroisin purake hairabadi thaba asi political leaders sing amata oina songthoraktuna punna kok thadaminabagi thawdang lawgadabani haiki Loinana Nagaland gi Congress lusingba sigi sirolamada hadak Manipur gi Naga MLA singna ingtapa puraknabagi damak thanglakpa khongthang singbu sutaramna oi haiki adubu Kuki singi damak tongan administration gi thorang torakpada Naga MLA singna makoi area sing sokloidabani haiki badudi Kuki gi tongan administration samlakpada no objection pibagumani haiki karigumba Manipur bu constitution gi matung ina disintegration taholakpa taragadi union territory natragan state ama ohendana tongan administration lehalakpa yaroiki loinana handak Naga MLA singna union home minister unakibada mitai singna schedule tribe status tanwagi matangna wafam amata phongdokhidaba adunadi home minister ga unakiba mihut sing aduna mitai singda schedule tribe status pibada ayaba pibani haina lawgani hainasu makhatana phongdokhi hairi ranba yabadi mamang thagi ahumdagi hauraduna Manipur tholakhiba kanglup maselgi irangna maram oiraduna haujuk yumthang nariba Nagaland Manipurdagi miyoi lising amaga sangharom lanjenaduna changjapam lawduna lairaklibani miyoi ayamba imung manu oina lakhibani amasum makhoibu Nagaland gi khunjasingna laifam chafam piraklibani hairi loinana Manipurdagi lanjenarakhiba miyoi singa sigi sap saba masing Nagaland lengana haujuk phawbi oina puthoktrabasu report ki matungina mi lising amaga sangharom Nagaland changjapam lawri haina Nagaland lenga ki home commissioner Abhijit Singan numit khirani ki mamangna permission phongdokrabani loinana haukiba irai numit Nagaland gi Sumuke Dima area gi tongan khul tarukta sangjapam loriba Manipur gi lanjela khiba miyoi singbu Nagaland gi tribal group ama oidiba Sakroma Public Organization CPO na hakthengna satuna yengsinki CPO na phongdorakpagi matungina mafam aduna Manipur gi Kuki satret ka mari sangjapam lori hainisu phongdokhibani hainisu pausna makhatarakli Makasa tarakpo na to papauna mitai khulda kum tharakpa sugi kedar ama yauna miyoi kom frup oiramadigi tekta kaidana police ta sinakhe ngasi numiyung matung pungkhai salakpada isumkom kairap romdagi nambol PS ki manungsanba waroising laimra mitai khul tamna kum tharakhiba miyoi nima khulasigi miyamna thengaduna wong pong sathabada makoi anigi manungda amana su tawnabada yarok liba komgi larhulup amagi kadarni hai khangmangam khibaga loinana atopa miyoi amana misam oiramadana tana makoi anima kom phuruki miyoi singak to oiramadagi khunjasingna tekta kaidana police ta kusina krahidi makoi anibu khunjasingna ahanba thengnabada makoi gi maikeidigi suda leibani sugi kadarni haina hanjina kumlakpadagi singnaratuna ningthijana makoi anibu wong pong sathahibani hairi
loidana makoi ani na su makoi kom fru ki miyoi sing herak pag loidana makoi ani gi manung da amana kom la holup amagi su tawnari bi kadarni haina phongdorok ki ban hari thawdo asiga mari lainana Bishnupur gi ASP na tholak pasiro lamada makoi ani da thoning da thawdok sing thon khidabagi dama isung kong kairap yauna waroi sing laimram khunja sing CSO sing amasung paumi sing faw yauna CA PF Army da Bishnupur District Police ki maike digi thamoi sing na thagat phongdok sari haidi loinana matung na su sakang daba sing heng narak labadi manakna police station sing na khusina bi dana Bishnupur District amasung Manipur ingta purak na ba hotna bada tengbang bi hain su apul torak li hain su paw sida su palakli amarom nana khul ngak na bagi damak bunker da lady bi sing na ex MLA na sial amasung ising yan khrek Manipur thugai na bo honarak liba si oithok loi pi Sarachandra Manipur hauzik thokliba thawdok sing mar moiraga Bishnupur District ki Moiranga Chusampur District ki henglep ka lona ba paring da bunker sadun khul singak liba mitei volunteer sing Moirangi ex MLA P Sarachandra na angama mateng pangkhre khongsat asida makna phongdoki bada MLA khra Manipur thugai da tongan administration ma taliba si oithoklai kumja english singa ma samapan gani fugumapan gi major agreement Manipur gi ningthon India lengak Manipur pi hibani Major agreement tawdringai ningthau palingi matamda lairam lam adumak Manipur gi lam oigadab naiki P Sarachandra na makhata na phongdoki bada district ani gi lona ba mapam asida haukiba tha ma henbagi matamda bunker sadun isagi furup amadi laiba ngaktabi yati haiduna wana lairiba sing thagadingai ni miyamna honariba sida angama mateng pangduna tanja sida aikhoi shi yauri haibagi thauna hapnabagi dama mak masa laksabnaiki loinana June 19 ki thawdok thokiba matamdura Prime Minister Atal Bihari Vajpayee da Manipur gi MLA Minister mayam satuna aiba sirol pisin gi matamda India lenga na apun migi saktam thugai na bohona ba kangbu da leigadra na traga apun migi saktam ngak pamba kangbu da pungadra hain hanglakhi badu ningsing lai hairaduna haujik su thokli bi irang sin kuki sing Manipur thugai pa pamani aduga mitei sing Manipur kai handaba amatu oina pun hingwina ba pamana ki Maramasina India lengak nasu national integrity bu pamzap nakalu support torakani khaleki loinana ngasidi police khaktana Manipur ngak pangamloi haiduna khul gi volunteer sing thoknaraktuna makhoi gi furup kandabi yadi haiduna songthok ngarakpani loinana ima ibel singasu haurak pasina malemna lairiba sakti amatana maithiba piba ngamloi aikoina soidana mai pakana haki ngasi ma ki khongsat asida Moirangi singya ga tainaba mafam sing kokta Torenbal ward number 9 tera khongsang bi khudek bi turonglaw bi Moirang ngangkhlawai thamna pokpi naran sena sugnu sipai masum fobalada khulngak nabi dam bunker sing da koina satuna volunteer sing masum imai bel sing unaduna angamba silgi tengbang masum ising piram kiani su pau sna makhatana su phongdorakli makasa tarak poina to pau mana aroibada mitai gi lebak ti pre-merger status hanjinba natana atong pombai legadaba manre hakthengnaba paudam yumai thakraba mafam singi khunjasing pauksi isna koina satuna me ahum inglising ani ga kungo humdoi digi letna tholakhiba thoningdaba thawdok sing mayoknaduna awasa thingnangliba miyam ga hakthingna unarakpagi makha tarakpada ngasisu akan melan soknakhiba mafam khadada satlubada khunjasing hai haujik na honana palludrabasu yare Narco terrorism lanjangi maikeda koki MLA tarana tongam administration gi asset pafire blokre masigi tungda naga MLA tarana smoko gi lam sokpa yaro herakre India langa ki intelligence network son manati lewas gi lanmi gi mapangal sumalem gi lewak sing khangnari bani aduga hauju Manipur thokli bi irang sing asik furup ani gi marak thokpana ti habisu India langa na khangli bani irang sing asidigi sing amasum tamgi mafam sing the coming operation sa tabawkre nakala maromdana kakomina narco terrorist gi mayokta public emergency laktokre imai belama sumaira pai bising su ahum subu nupi lal gi tamuk sem sakre adubo lana sidi loi khuri dawri haina phungdok ngarakhi isa inaw singna ireiba ki dam ka thawai thadok pa pamudra basu koki militant sing thengna bada awa boiri aikhoi gidi hanna training phangbusu nate khulai pai bisu nate aduga aikhoi masel gi marak su coordination ward gi mami su fazana tari hauze aikhoi na tawri ba sidi memar militant singa खुशमनरी कुकी मिलिटेंट सिंदगी ngakthokna ba huna ba khaktani ta sengna hairabada aikhoi gidi yekna ba masing yami maramasina democracy gi laingak lon sida haina singna amasum checksina sakadaba matamoidi kariguma tanjada aikhoi sumlabasu aran ma tarakpa yawgani maramasina laiminaragliba yellow pro khudimagna intellectual amasum academician yawna CSO sing punsina duna narco terrorism sa tharakliba kuki militant singi mayokta puna lemina ba matam oire raki
Manipur mai haure furupuna maki miyoi sing ware maru oina mitei sing hena awawa mayoknari adubu asuk kuiraba numit kuntraga mapani nifu suraglaba fawada Prime Minister masum lengak paidi BJP gi mekedi oi amata fawa Fongdurakti basinati Manipur gi miyambu makoina karisu leitana khanbaga loinana makoigi aronma agenda ama leire haibisi aikoigi aset pathajabane hairaki Kuki singni Myanmar gi drug cartel singa lakpuna tuna matam kuina dagi poram yaraklabani mitai di khongjom lana British ka mayokna banatana lan gi wokal amata leitana English na tayarkhibani kana amata bu yekna bani khalode furuk khuding mak English na lamina ning mani haujuk mai ke khuding na ngak ni bu khunja singi thamoida singnari basina aikoi di asengba lanmi yawbanati training tawusinati koki militant singdagi ngak thokchana ba pulap punna araiba pamai sijina bani Hayeng nakari matangdana kaidorak khangdri adobo kuki singidi matang kuinedagi sem sadun satarakwa langnina makoina hen masana tabani adobo asumna akhoi kayam kuina laikhigani hangladuna shai shagi nungmaisu leitaba aikoina kuki militant singa kayam kuina lanthingna khigani heraki license gun singju coming operations atharatuna lokatki aduga kuki militant singidi memadi kusukulai sing supply tor I haina stari adobo haujuk power india lenga mamit pangdri hairaduna akhoi mitai gi tungi leba Kadondano hangladuna aroibada pre-measure status tan manatan atop pambai leirakadaba mandre hairaki ngaku ena masanga foksana bu honariba mitai singbu mayu makai palibanina khara leiragadi masagi hingnaba lambida mayon singhini kuki militant singdi lam lauksin da yade haiduna hanmana aidana lan torokhini dubu punama asikanana mayong yabigani haibu wang sangaki aduga Manipurda NRC satnare hairagasu miyoi khara khangdokpa ngamlabasu hanadagi Manipurda sangsinduna leikraba kulai pai illegal immigrants mayam asidi karamna khangdokani hanglaki makoidi mapam amada lengdana leibasinati manamasna Manipurgi missionary amasum stakeholders singi security sing yamnamak mathau tari loinana NRC satna halakpada singi district sing laiminarakliba miyoi singna kari karama cooperation pirakadoribagi haibu wang pausi sida hanglaki Kunjasing nasum nasu hairaki landarak pada mateng pangbiba lakpi isal inaw sing ubuda o masi oiramlani maitai thauna haibado maitai nungsa hingdi khali ubuda thamoi penjai kupna yenglurabadi lusingba yaudana amana ngangba amana tadaba adugumbagi mami yamna samatari yamna nungnangba loinana makhatana fongdoraki Lana se ekoina mai pakna bagi damang amata oibigi apun migi wakhalun ga loinana kathokpa poram yatpada haithoi singthoi bu lusingba amagi lising makhada satmana yamna sumgani hainasu pausda makhatana fongdoraki Makasa tharak poina sanalaiba pauksi diga topa maruiba paukrana tokhaiba lengak tanmada yariba minister nemsa kipgen su peace committee gi member oiri governor na semba peace committee da kanglukya gi CSO singilu singba sing konsile Manipur thokliba tangdu laitaba phibam si ingda tathaba masum tangdu laitaba phibam da hanjin hananaba Manipur gi governor Anusuya Uikena chairperson oiba puna member yankhai ga mathoi legadaba peace committee da Manipur dagi tokhaiba administration demand tawbada mapung oiba thaudang lawriba lenga asigi Commerce and Industry Minister Nemsa Kipgen Siyauri Ministry of Home Affairs ki North East Division ki Deputy Secretary Narendra Gautam na khuyek piduna thokiba order asida singa masum tam lairiba tongwan tongwan ma kanglop ki lusingba sing civil society organization kya gi lusingba singi maming siyauri Kokomi ki coordinator Zetendra Ningombam amasum amuko gi president Phairoism Nandol Luwangsu member oina bakhalakpada yauri Members singi manungda Minister N. Biren, Council of Ministers singi manungda Y. Kemsan, Nemsa Kipgen amasum NPF State Unity Presidents oiriba Minister Awangmo Niuma yauri MP singi manungda Outer Parliamentary Constituency ki member Dr. Lorho S. Foze MLA singi manakta ZDU gi MD Abdul Nasir MPP gi TS Santi amasum Congress ki Keran yauri Manipur lenga ki Principal Secretary Commissioner Home na Member Secretary oiriba committee asida yauriba atai member singdi BJP Manipur Pradesh ki President S. Devi CBI gi lusingba Dr. Moirang Temnar thabuktagi potharaba Lieutenant Generals Konsum Himalay OSD Hompi Dongels Ritiets IAS J Ludim thabuktagi potharaba IAS Khamswan mung thabuktagi potharaba Colonel NG Sitlo yauri committee asida Manipur University gi Anthropology Department gi hanagi head Pro W Nabakumar MU gi thabuk gi potharab Professor Dr. Nandaibam Mohendro Educationalist Dr. C.S. Sila Ramni Bar Council of Manipur gi Chairman Sarangthem Rajabihari thabuk gi potharaba MCS Songpu Kipgen thabuk gi potharaba SIB gi Deputy Director S. Hais Wi-Fi NIC gi thabuk gi potharaba
SIOKH Rajen Kokomi Chief Coordinators Ningomum Jitendra Koki NP Manipur gi President Azang Khongsai Tangkhul Naga Longi President David K Simre Amkil gi President Lauremam Nganbi Mar Tribal Council gi Working President Rila Mar UNC gi Advisor Ko Zone Kangla Imalu Kil gi President RK Sanahanbi Paite Tribe Council gi President K Suanthang Poirei Laimarul Maira Paibi Apun Manipur gi President L Memsobi Zami Council gi Onkengaiti Kanglamai gi President Y Lerik Lema amasum UNC gi Hani gi President L Adinomau Gorkha Samaseva Samiti gi Duga Prasad Sharma Amuko gi President PS Nandoluang Amuko gi President SM Zalal Manipur Muslim Council Moregi President MD Razaudin Joint Tribe Council Zilanong Council gi President R Masundabo Hiauri Hadi Committee Sida Miyamna Sakang Naraba Theatre Director Ratan Thiam Social Worker Binod Kumar Shetty Social Scientist Dr. Danabil Laisram AIR gi Thabak gi Fatharaba News Editor BB Sharma Makon Mani Mongsava More gi B Shekhar Social Worker Sing Willow Newman Wangring Rangang Anal Gaidon Kamai Karga Tamang Lunana Folk Sashakpa Guru Reoven Ngasang Mayauri Committee na lamdam asida kundamina riba phurup singi marakta peace process khumang section hananaba muknariba phurup singi marakta wari sanaduna amasum yashinaba puraknaba thabak sing pekhet kani haidi thajaba yaba mafamdagi phangma pawnai nauna sema peace committee asigi member yankai gamatu asigi manungna masak nairaba miyoi karadi committee asida yaujaroi haibagi serol governor pisilakpa yanale MLA sing ki marakta su party ki oina lokatpam thokpa mapungwai pa thaudang lawba sing Hablak Tinari, Tashing Namaki, the political party, whoever Taraga, the party as Hiraga, Mako Gimihut, Johan to Iswaiki Atopapa Omana, Langi one talk, Zoron Ubangam like Kokomi, Manipurgi Puari Kangaba, Zo Reunification Organization, Zorogumba, Loop Amana Manipur, Tokliba, what Washigamadi, Lainana, Kokomina, narco terroristing in Matata land, Lautokliba, see one talk Subangam Lehena, Coordinating Committee on Manipur Integrity Kokomina Fundoraki. Kokomi gi media coordinators Somarendra Thoksum na kuyek pidron thadorok pa siora manahai Kokomi na Manipur khunda minari ba phuruk kangluk khudingmakpu punna hingminaduna thongmanana sokhot minaba amadi Manipur gi apun bagi saktam kaidana bokona duna lakpi apik pa phuruk kya su yokhatna bagi panamda state amadi central government warep kya lauduna thakeba laikre haujuk oirakli bi irang asina maram orga Kokomi na Manipur khunda minari ba kongluk phurup amati gi matakta atamdana lan lautokona te haibisi Zo reunifications organizations Zorona Kangadabani Kokomina Lautok Lani Mapaniki Sanglak Kulai Paiva Narco terrorists na Matam Sangnatiki Laminaragaba Kuki Puru Krabo Nomai Sindo on the Kian Kanganduna Namharaga Makogi Apa Mamona Manipur Anabo Makalgi Golden Triangle epicenter Amasiam Nabokonarakatagini Masinamaram Warga Manipur Apun Migi Satam Kaiba Yabi Akiba Lerakpaloinana Sankshilaki Narco terrorism Ashibumai Tiva Pinava Kunaishiki Miam Kupna Makogi Matak Tuan Makalgi Lanteng Satanaba Lapopalani Malena Tuk Liba Puarigi Latam Hangdok Yeng, but a Sainagi Miamna, Dragna Tungi Yumbi, Orakadoriba, Nahaman, Nupi Misakiara, Yamna Akituzina, Oibamonda, Suan Kivadu, Malem Gimiam, Nasifauba, Kaubungamdri, Maduna Maram Oraga Saina, the opium watoki, Madugi, Salona Dungashi, Manipur, Europe, Mamalayam Lapanahaki, Punsik, Hamutakta, Kamnakramadi, Kayaman Hausiksu, Laptopangamdana, Sagona Tuna left lady. Maram Punamak Asidaging Masibu, Pushilok Riba, Kulai Pab, Narco terrorists in Matak Kokomi, Manipur, Kundamina River, Purkudima, Kananabagi, Lana Slapani. Zorona narco terrorists in Gusawatuna Mating Pang Libamadi, State Kainana Bamadi, National Security, the Singarakli Bapur Amadi, Organization Singasiki Matata, Center Amadi, State Langana, Matamsana, Aqua Action Apakatapani Swadi. Atopapa Omana, Minister Susindro Gitro Box at Hadarama no Mai Samaga Kuntra Sukre. Manipur ki tuan police station sing outpost sing BIP ki escort sing dagi masakang da miyam na munkiba nongmai sing manunu samaga kuntra romdi Consumers Affairs Food and Public Distribution Minister Laisang Tem Susindro gi thongal da khinba drop box thadaramle State Force sing dagi munkiba nongmai sing da athuba matam na lainga ta pikal angna ba minister nongthom berena masam security advisor Kuldip Singhana apil tawkraba matungda sarokna nongmai sanipalo Pikalak Lake. Hyribin Wait Sanipana Siki Manunga Samaga Kuntra, the Minister El Susindrogi Tongal the Kinba, drop box at Tadaramanadi.
स्टेट असिगी हौजिक ओइरिबा लैतादबा फिबम असिदा मियामना मसक ngaksanabani haina khanduna security force singi numai kaya marum munki adubo ahenba paramilitary force amasum lanmi ki personal kaya marum lakpa madi coming operation haukibana maram oiraga miyamna numai sing adu kadaida sejinagadagi haiba samamna boirakhi asigumba samamna basi koknana ba amasum makoidu logi oiba thabak laukhatana bagi khudong saba piba oina kurai assembly constituency की MLA लाइसंगतेम सुसिंद्रो नमाकी थोंगाल म्यादा नोंगै पिखलंगनाबा ड्रॉपबॉक्स असि खिनखिबने ड्रॉपबॉक्स असि खिलबा मतुंग नमांगना मियामना नोंगै थादबिरमनाबा अपील तौखिबने मिनिस्टर सुसिंद्रो गा फोन वरी सनाबद मांगनाखि हाउस फावद नोंगै सामगा कुंथ्रा रो मांगना खिनबा ड्रॉपबॉक्स थादरमले नोंगमतदा नोंगै यंगै थादरमना क्वाइदिग यामोइखि हाइदिबा ड्रॉपबॉक्स अदुगी शो इम्फाल ईस्ट डिस्ट्रिक्ट पुलिस न पाइबना बॉक्स अदुगी मापु पुलिस की ओइदि थमजिलम नोंगैसिंग अदु मतम की ओइना इम्फाल ईस्ट डिस्ट्रिक्ट की पुलिस लाग पूरा सखी मसिंग यामद्रगदी नोंमुनिनी कानरग लोखटपसु यावी तौबददी ड्रॉप बॉक्स थमजिलम लब नोंगै अदु कनागुंबा अमन अमु लौखिदनबा माकी हाउस गार्ड सिंग यिंगसिलि माना पैखलिबा खोंथांग असि स्टेट असिदा तंगदु लैताबा फिबम अमा लखनाबनि मियामना मखाताना मखोय मखोयगी कस्टडी द लैदिबा स्टेट फोर्स सिंग दगी मुनखिबा नोंगैसिंग अदु ड्रॉप बॉक्स असिदा थादबिरमो कॉमिंग ऑपरेशन तौरपदा नोंगैसिंग अदु फाव थोलगदी पुलिस न मखोयगी मथक लोगी ओइबा अकनबा थबक लखोलकदबसिंग अदुदगी कंजनबगी दमक ड्रॉप बॉक्स असि की खुदोंग साबा लौबियु स्वाइदि अतोबा पावमना सुप्रीम कोर्ट पिखटकदबा लिस्ट दगी मैतै सर्च सिंग लथु मणिपुर ट्राइबल फोरम दिल्ली MTFD na Supreme Court thakiba writ petition number 540/2023 ga mari lainana court pikhanaba sem sariba interlocutory application ki draft copy da search sing list da maitai Christian singi search ki list ama habliba si laukthoknaba Manipur da lairiba maitai Christian search sing apunba body ama oiriba maitai Christian Search Council Manipur na khankhre maitai Christian Search Council Manipur gi Secretary General Senjam Kangkanti na khuyek piduna press thadorokpa sirolamada hai MTFD na mathangi hearing da puthoknaba sem sariba draft interlocutory application adu da maitai search saniga yankhai ga mathu hauji thoklibi irang sida mai thaba masum thugai khibagi list da hapsille haiba khangle writ petition adu da maitai search sing mu cookie sing na punna singsinana honaba sikanem dawi maramasina writ petition asi gi petition oriba Manipur Tribals Forum Delhi na petition asi dagi maitai search sing gi minga si lathoknaba maitai Christian Search Council Manipur gi makai digi appeal tawri search sing ayaba yauduna maitai search sing bu petition adu da yarakpada थोलक अफबतगी टेक्सा खुदिमा पिटिशनर सिंग अदुना पुगदबनि सियोल अदुना मखाताना हाय एक्वेसी लमदम सिदा इंगदे तपथब अपुनबगी सक्तम सगतपा अमसुं प्रूफ सिंगी मनुंगदा नुंगसी चानब पुरकनबा लोइनना मणिपुर गी ngangpai ngangnabagi dama khathokpu loinana thabak tawri panba yabadi writ petition sigi hearing May 9 amasung 13 pangthoklaba matungda July gi ahanba sayol makhata bi hearing satanaba matam lepkhibani swaidi Makasa tarak po na to papawam na security yaw sa pa gari din nung thonjila pa driver soklay kulay paibis ng gari kun ng mga rum digi selmon kre National Highway kontraga tarak Impal Ziribam lambigi nung kaw mapara security ka loina na sa kiba ahang ba truck nung thonjila pa driver sok pa digi lekan kre security yaw na Impal digi sa kiba gari kun ng mga rum lambida tatuna driver sing digi ayaw busan pa mun kre NH37 na sa liba awawa ng labo driver amana pona pamna pungdorok pagi matungina ngang Impal dagi Ziribam tam na sa kiba gari sing nung kaw mapara masakang na basing na kamaki maduda kam dabi damag nung thomjilak pa driver ama makok kai na pibam tina soki thagdo sigi matang na Khongsang Police Station na FIR ama tawkredi security yaw na Ziribam dik Impal tam na tholak pa gari sing bu rengpang nungba kaimai amadi nungkaw mapayaw sila pa kulay matik sana paiba mi kya na gari sing adu khamlaga driver sing digi ayaw basen pa munki bani masakhang dabu kulay paiba sing na tawriba thaba si CRPF ki security convoy amadi ROP tariba security na mapung fana uraba su kari su tawdana yengduna lekhi haidi State asigi tangai phadaba polam sing lawnabagi dama Impal Ziribam lambi da satliba gari sing asida security na matik sana protect tawba ngamdre masina maram oiraga driver sing bu security na protection piba ngamdrabadi matam ama hector gari thawba lepkhibi hai maram aduna government na driver sing bu matik saba security pibi duna ngaksin biyo haina sumana phongdokli Manipur gi security advisor Kuldip Singhan state asigi National Highway kontraga tare asi mapung phana santi oi lambi asida apan mayawduna gari sing satli hairabasu lambi asida satliba driver sing thengnaribu kudong thiba sing asidi kari amata khanbidi hainasu driver sing phongdorakli haujik su NH37 asigi rangpang amasum nungba gi area si ngasi numit kharani nong leptana subuna mara moiraga lambi gi phibam angak phangna fatre
ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯒꯥꯔꯤꯁꯤꯡ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯋꯦꯁꯤꯗ ꯂꯦꯞꯇꯅ ꯒꯥꯔꯤ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯕꯤꯌꯨ ꯒꯥꯔꯤꯁꯤꯡꯗ ꯑꯀꯥꯏꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯅ ꯁꯥꯏꯟ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯄꯨꯟꯅ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯖꯔꯤ